अहानब मक्तदा दिनेश मोइरांग स्टोरी टाइमना ताबीरिबा ख्वाई पुमनमकपु इकाई खुमनबा उच्चबगा लोइनना नुलुकना पुनेमजन चैनल असिना ngasi अनौबा मणिपुरी शॉर्ट स्टोरी अमा पुदुना लाक्चरी मयाम हौजिक तामिनरसी वरी मसासगी ममिंग खोंगनांग जाव सोस्टी मफमदा खोंगनांग जाव फाइदे औरे हायना निसाबनगी प्रेसिडेंट इबेमुदा पाउलाई चाक यावबा ngari sabamgi soistidu ibemusu yauramlibani chakna nanduna ibemu phamungda potharambani secretary ekasini da phamungdagi mobile da phone tawi hello eka khongnang jawdu phaidekle hairibsi tarabara hoine haine ichema ngasai mabu soisti yaubrane aidi ude aisu ude miyamdu da bhab oirudabanara makhoi saktubu second phase ka amuk yaubajala kadai digi second phase no ichema पाख्रब सुमांगनी चाउख्रबने संगोइनी सगलुक लेंबा याउरिबनी पुजारी ने सेबारी ने मखोइ चित नांधौबा खरमगाय कोन चाहौबा हारिबसी अदु कैदौसे हारिबनो आइदी साकनने नल्ले नल्ले तुमनिंग बना लोइरे इसेमा ओइबगी फोन पाइरबनी खोंगनांग जावदु फाइजेके अदुम फाइजेक सरसन हे मधु यादे एका नहान मक्रा मयुंगी बोधेना खोंगनांग जावना यु थकलगा लाउ खोंबना खंसिन उसिनदबा एखोइना थबक वाना सुरुबगी ngahak pothajaba chaksamang khajik thakjabada tana tana hek phaba fine tauba fine thiba ngamloidabana khara ngang sarga hek thadokhiba kaina haikibado ningsingu adu eka ngasai sustigi adu gyamba miyamdu yu ngauduna karan turan tauba yaudene ko madugi khalubada ai nungai adu budi isema yaure ai yaure ꯑꯩꯈꯣꯏꯕꯨ ꯈꯪꯗꯕ ꯂꯩꯀꯥꯏꯁꯤꯗ ꯈꯨꯟꯁꯤꯗ ꯀꯅꯥ ꯂꯩꯕꯒꯦ ꯍꯣꯏ ꯈꯨꯟꯗꯒꯤꯔꯥ ꯃꯈꯣꯏ ꯁꯛꯈꯪꯗꯕ ꯑꯃ ꯑꯅꯤꯕꯨꯗꯤ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯍꯥꯏꯕꯁꯤ ꯈꯔꯗꯤ ꯌꯥꯎꯕ ꯇꯥꯕꯅꯤ ꯈꯔ ꯎꯁꯤꯟꯅꯗ ꯈꯔꯁꯨ ꯈꯪꯁꯤꯟꯅꯗ ꯃꯇꯥꯡ ꯃꯇꯝ ꯌꯦꯡꯕ ꯇꯥꯕꯅꯤ ꯅꯠꯇ꯭ꯔ ꯏꯆꯦꯃ ꯑꯩꯈꯣꯏ ꯈꯨꯟꯖꯥꯃꯛꯇꯤ ꯅꯠꯇꯦꯗꯅ ꯃꯃꯥꯡꯉꯩꯗ ꯑꯣꯏꯔꯝꯂꯕꯗꯤ ꯆꯥꯛꯀꯛꯅꯦ ꯃꯊꯨꯡ ꯈꯪꯂꯝꯂꯣꯏꯗꯕꯅꯤ ꯏꯆꯦꯃ ꯑꯩꯈꯣꯏꯒꯤ ꯃꯤꯁꯟꯁꯤ ꯃꯥꯏꯗꯤ ꯄꯥꯛꯂꯕꯖꯥꯠꯅꯤ ꯑꯗꯨ ꯑꯦꯀꯥ ꯃꯥꯒꯤ ꯂꯥꯍꯦꯛ ꯆꯩ ꯃꯥꯟꯕ ꯈꯣꯡꯅꯥꯡ ꯖꯥꯎ ꯍꯥꯏꯗꯨꯅ ꯀꯔꯝ ꯍꯥꯏꯅ ꯕꯥꯔꯇꯣꯟ ꯐꯪꯗꯨꯅ ꯌꯥꯎꯔꯝꯂꯤꯕꯅꯣ ꯁꯤꯅꯤ ꯑꯩꯅ ꯈꯜꯂꯤꯕꯁꯤ ꯈꯨꯟꯖꯥꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕ ꯖꯥꯠꯂꯥ ꯁꯦꯕꯥꯔꯤ ꯑꯣꯏꯔꯝꯅꯤꯗ ꯏꯆꯦꯃ ꯍꯣꯏꯅꯦ ꯃꯗꯨ ꯑꯣꯏꯅꯤꯅꯦ ꯑꯗꯨꯗꯤ ꯃꯥ ꯁꯦꯜ ꯐꯪꯂꯝꯅꯤ ꯏꯆꯦꯃ ꯑꯗꯣ ꯐꯣꯟꯁꯦ ꯄꯩꯁꯥ ꯂꯣꯏꯗꯧꯔꯝꯂꯅꯤ ꯊꯝꯂꯒꯦ ꯀꯔꯤꯅꯣꯅꯦ ꯑꯦꯀꯥ ꯐꯣꯟꯁꯦ ꯑꯩꯅ ꯇꯧꯕꯅꯤꯅꯦ ꯍꯥ ꯀꯥꯎꯕꯨ ꯀꯥꯎꯏ ꯏꯆꯦꯃ ꯀꯥꯟꯅꯗꯦ ꯑꯦꯀꯥ सुमति तोंबी बेमेम खोइदु पाउ पीखरो नंगसु थोरकलो ऑपरेशन हौरसी इसेमाबु कदाइदा लैगे आई मैरा संगद लै फरे अदुदि इसेमा क्वा लैरमो थोरकलगे थमे मखुंग यांग्रबा सेक्रेटरी एकासिनी ने माना हाना मैरा संगद लैरमलबदी मैरा संगद लैरे हाइरुबा प्रेसिडेंट इबेमो चोपतारे हाइदुना फमुंगदगी तन्ना हौगतली था अहुमुक सूरे लैकाई की मैरा पाइबी निसा बनसिंग पुनसिन्नदुना निसा थिंगबगी खोंजंग संगसिल्लक्लिबसी अयुक नुंथिल नुमिदांग कुपना सेनदुना निसा साबा थकपा योनबा पुदुना चटपा फादुना फाइन थियनदुना चथरकपा खोंजंग थंगनरिबा कबुई खुंदसु मैतै अमत्तदा यु पिथकपा यादे योनबा यादे करिगुंबा मखोइगी चटनबी ओइना मखोइगिदा लाकपा मैतै सिंगदा यु ग्लास अमा करी अमा पिथकलमलबसु ngauduna खुंदगी थोरकलबा यु पुदुना लाकलबा अदु ओइरबदी पिथकलक्लिबा यु पुसिलक्लिबा इमुंगदु फाइन थियनबा हाइना यानचेरो थमख्रबनी मैरा संगदा प्रेसिडेंट सेक्रेटरी मेंबर सिंग तिनदुना खोंगनांग जावगी मरमदा खन्नरी खोंगनांग जाव हौजिक सोइस्टी मफमदा लेहौरी खुजाइगा पुखमगा मसिंग खरा चेनबदगी थीना हौरी ख्वाइदगी नौबा पाउदना खोंगनांग जावदु युंगावबा मानदे ज्ञानताना खुरा मैधोपका चुरप थकमिनदुना लेहौई असिनी मदुदी यामना फबा वानीने प्रेसिडेंट इबेमुमना हाइरकपनी मयामसु यामना फबगी वानी हाइदुना वा लांगली लापतकना खोलगाइदा इसै हौना सगलकपा तारे यु नंग कैरौ लैरमे लैरबनिना थकले थकलबनिना ngaure यु नंग कैरौ लैरमे यु नंग कैरौ लैरमे लैरबनिना थकले थकलबनिना ngaure यु नंग कैरौ लैरमे मयाम ममित मना खंसिंग सिंगिंग खोंगनांग जाउनी ngaiko
president na haire masidagi kari makha taraki yengkhisi mathanda amuk sonjai ibemo thongnang jaw nang madudagi hela anuko ho khoimu lamdan banangbu ho khoimu lamdan banangbu kanana what for namai tugayro not challenge open challenge karam none taurisibo president ibemumna sonjai yare madudagi makha tara anuko khongnang jaw kaina ram dai nungsiba kochi thangba haurakle kaina ram dai nungsiba kochi thangba haurakle khonjel du khara lapthoki president eka kadum dono mana chakriba se secretary chema asangbam lomdane koiraga chatkhiba male president mana koiraga chatkriba sinadi eka khongnang jaw se akhoi kidi kiba jani natra khongnang jaw masa parga wangi kuchumui mubagi mathakta patkada yawona duna lakpaduda kap thabugum thokhiduna langba amasu yawi masamdu chara phumsin dauna kharadi hauriba adusu amuk oi thangba narumda khudol ahumuk pakna samjabina chakre ye thangba ngaksamgi saruktagi lengjum tarakpa phawbagi marakta phi leikoi tawkhibadagi paklaba dakpham amasu lei adu kuina phi leikoi tawbadu doctor ra yengdi mana khangjabani haiduna khongbal lukpanda hauba kari no mana masing mayam ama sugaiduna mahidu taibu taibawo thombo tawgani hada hagajarak laga khaini taisingani hawaichar haina su khangnaba asi haibong mana takkani khucha mami phajana taba santhi sei akangba matek ama khoro I taba makai khotkani asumna phana kuina phi lei koiga maga inna kauna duna laklaba matungda phi lei koidu mamai thangda maithimal oina paklaba dakpham ama thamlamlaga chatkhare khongnang jaw yamang ani su yaudre yamang ani du adungai yu thakpagi naharonna warakpada tekhibani haini masana budi mathanta tusinjabada tekpani hai khongnang jawgi sinphamdi patanga phabani karigumbada uchek su pharai uchek pharakpa matamdadi lambida mina kari uchek no yenge haibaga tadaba makai nomhau khongkap launa thangduna lupa lak ki karbarda mai paklaba mi amagum muktuna mayum tana chatkigani ngamlaga layu ngamdraga tu o haiba napal amaga loinana mamal kana uchek singdu yongani adudagi matung tarakpa mikupta aingonda kanano ilisa ilakanu he aina sauradiko open challenge no challenge nawa laude haiba kholgai amaga loinana khundagi phaidek tunda thoglakani uchek natraga khara chawba nga pharakpa numit chidi atai matamdagi mahak khara hena phaidek kalli khongnang jaw ayama matamda magi patsangda lei magi patni haiduna tawribadu taw siknang ising kambong na pik thalli khasleni mana wa khara lantak koina yungsillaga magi sarukni haiduna khopchin jabani kanasu karisu haidi numidang oramdu khoi chani muk tharuraga magi patsangda potharingaidani makhoi naha mari khakna mabu haudok rakpadu sakangdaba naha mari du ubada khongnang jaw ingak ngai makhoi mari duna lupa chamanga chapi ama khongnang jaw da piraga warau bibaya de makhoi mari gi chak sinbiu chaba hek loibaga makhoi chatkhigadabani hai khongnang jaw na chamanga chapi du aseng bara sengdabra on duna thangkatuna yenglaga haire nakhoi mari si naharoni sini ne naha mari du khumde mamai hut laithoi nayamana sum khangning duna hangbani chak silu haiba natro insang di nga tawsira yen tawsira tada nga yen kaina koithok lanusi hawaira karino hekta samjinsi wa tawnu tada hoida ain hena khangida adu hawai tawnusi ai hainade phare lairamu ising thakesu punsida yawbani glass ti leite makhum oinariba tosa mana yawdaba sida hairaga thau
lu ama ising da tinglibasi masida ngamu khara yoklibani lauraga chage su charam maikhet su leire tu ai thongnaba kolik tagi kari dagi sunaba porak lage sabadi lada sasi ringban mayam se lafu ngaktani ai min akupada yaurakani nungaina potha duna leiramu kari su khallun nayumni khando chatle hirubak yaudrba hidu sat hondok khraga monda nungaina isai saktuna chatki बसंत हाइदु लाक लमाले निंगोल आईगी ईरान याई बसंत हाइदु लाक लमाले निंगोल आईगी ईरान याई खोनांग जाउगी मिटना कुपदा हाइबदु चुमदा चुमी थोंग थाकनाबा पोत चैदु सुरबा जातला कैथेलबु यौरुबा जातला इसै सक्तुना लाउ खोंदुना लाकपदु इहांग हांगबा पाटुदा फना लापलबसु इसेंग सेंगना ताई Nisaban, Maira Paibi, Tolo, Open Challenge, Nawa Lode, Aina, Konang Jauna, Ushit Pidi Aizine, Nakoina Ivo, Narol Takuna Funki Vado, Nazidi, Aisu Milere, Harisin, oh, Aisu Milere, Open Challenge, no challenge. Aigi thingnaragana aigi oirebi mag thingnaragana magi oirebi aigi thingnaragana aigi oirebi mag thingnaragana magi oirebi Konang zauna magi Patsang yoba matamdadi naha maridu leiramdre Konang jaw yungawba khangan halli isaw sawna hairei acheng basu nattaba ayu arembada wahanba thok thak Kwai pumnamapu Guinness Moirang Story Time gi maikaidagi Manipuri wari macha asibu hawbadik loibo phawba tabibagi damak amuk hanna ikai khumnaba utche Atuba matamda anobu wari macha amamu khudol tamjarake ngasigi oinadi kaina nabiyathang nizari pinabi